Good morning everyone. Welcome back to my channel again. Khurumjari and Kuzuzangbo Mayambu. Ngasigi pung manga tari ko hay hawlakpada aidi mummy pama panan mit phasna thoktre Siliguri chat ke tawani ima ga khoini hapta ama lerodo nyada nong phasna ngandri ko mi gai morning walk chanari अखोई सिदा हाइदि नुमित खुदिंगी इसिंग गतपदो युम थादोगा चत्तबो तारदि चेंग ओइना कलेको अदुना चेंगा लाइथमेगा थाले इमाना अदुका दि कनो तौदेको हगोलगा लोसनदबो हक्तानिको अदुना लोसलसी सिलिगुरी चलुसिंग सिदि अदुका सिलिगुरी कमाइ तौगे अदुसु येंगहलके हंदकी ब्लॉग सिदा फजना येंगहनबा ngamda तारगसु मथंगी ब्लॉग अमदा कमाइ तौगे येंगहलके लोइसालिङाइदा नुमिसु थोक्लेको अदो भिडियो नमगे तौबने दो याम थुना लोइसलोना हाय गाड़ी लाकादोरेना दुना फजना नमद्रे ngasi nungsasu yam sagado mamale nahan kai nong chubani ko Siliguri dadi saramgani ko hojikse 36 adai muk saramgani duga sadi nong su yam tarami han numini hunni dagi heduga yam su sadi sadi 27 natragana 26 adai muk dum sai ko aduna jacket ama lilaga chase gari tongdadi ingane ba jingdegi thogi toknina ngarang nungdang na pochai yomba loirabani ko ai se to ai makeup box to hojik haidi sen na loira kanam chalage dugo chalase ima solution ba loikre aduna gari su yam thuna lakani na habani ko ngai no da traffic jam leirkani na lambi da traffic jam leirdi haidi akhoram dagi na Siliguri chapase yama da pung mari makhai ada mutang changbani ba ko to haidi ngasi se traffic jam lei taragadi pung manga taro dai mu lambi da dum haidi jam do loiba ngai duini hai bai tare aduki ngadana chatna batawse ko losan balore pung torom kamine tram nga jase na haram bane do gari su laktre duna ai kaino do pochai thaba mayam do macha tharaga thamgiba hungiba mayam do dusumu ising charami ni kon kai kino hapta ama yumda leitraga halakpada di siram doine ba duna hai siram gadrana pakhat leba duna wana thajabani na duna siram da baina lai khoramaga chatabni morok su paina ma chawre ko adum aina se thage mayam se online degi ka thage ba ngani ko si jaina maru mayam se spider plant hybrid kanum haidani maming se khangre kawre dum mairian pambi or ma lesi hawjal lesi thoingi thar hawde ko dum hawjal lesi da painam chawre halaga mum hom to pamna thadokta di yarwe aduna aidi numit khudingi hakolaga is man yengba hainabi oire baduna gari su yore pung tare tare ko gari yorokpada dana pung tare tegi thawradi traffic jam leitradi yam thuni yoni ko horen pung kya da yogi ngasi अखोई युमदगी सिंगताम बाजार चतुनी को सिंगताम बाजार दगी Siliguri यौदोइनेबा अदना किलोमीटर क्याम लागे दा 80 अदाई मुक ओरमदो मालिको आई फजन कावरे अदुगा कइनो तवे हाना फ्लड तोबा कांदा कइनो नेशनल हाईवे काइगिबा मैम दो अदुदो हजिकना सेमी अदुदना ट्रैफिक जाम लेदो माली हेना खोइ के वारी सना चलिनिको अतो कोई नसे लालिबा थोंगसे सिगी थोंगसे लानथो काना खोसे वेस्ट बेंगल लौतने बा दो अतोपा थोंग अमसु लेको हाइदे चेकिंग पॉइंट मैम लेबा जगह अमसु लेबको लानबम दो खोइ लालक्ट्रे कइनो दंगल लिबनिना अखोइ सि लंबी से चटपि आइ पैसेंजर गाड़ी सिंगसे दुना अखोइ से सुम चलेको सि लंबी से दा हान मनि कोइ सि थोंग लालिसे हंतंगना कइनो दा हानदि लालहनदेबा प्राइवेट गाड़ी गुम्बा देगी अचो ट्रक गुम्बा पोचे पुरकपतो दुगुम्बा तंग लानबनेबा Siliguri चटपगी लंबी निको अदु फजना आई इसाना लाकांदा ट्राइबल तौरगा येंगबदी याम फजे को अदु लंबी दा मु खामे अखोइ कन तौरे मल्ली क्रॉस तौरे को अखोइ साइ दुगा खामगा खोइ मादो अखोइ सीजन की ओइना हान म थोलक पनी को सि थबी अचौबसे हजिक याम पिंगाइ द मोन हेक्तोय को याम चावरदे सि केजी अमा मखाइ अनि का ताबनी को थबी से अदु आइना कइनो हवाई जार अमा लेरे दुगा चलसी चनि बिहोदा इचन भी होई मोई से सिदा अपार्टमेंट लेरगा लेबनिको दुना मोई मरक मरकता सुटी गुंबा लै तारगदी मोई हादि कोइ बोइना सिदा लागा लेबनेबा
ꯇꯤꯁꯇꯥ ꯔꯤꯚꯔꯅꯤꯀꯣ ꯁꯤꯁꯦ ꯇꯤꯁꯇꯥ ꯔꯤꯚꯔꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯗꯥꯝ ꯁꯥꯔꯒ ꯊꯝꯕꯗꯨꯅꯦꯕ ꯑꯗꯨ ꯀꯥꯏꯔꯛꯄꯗꯒꯤꯅꯦꯕꯀꯣ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣꯗ ꯐ꯭ꯂꯠ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯊꯣꯡꯒꯨꯝꯕ ꯀꯥꯏꯕ ꯂꯝꯕꯤ ꯀꯥꯏꯕ ꯃꯌꯥꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯦꯝꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯃꯇꯝ ꯈꯥꯏꯗꯣꯛꯑꯦ ꯍꯥꯏꯌꯦ ꯄꯨꯡꯁꯤꯗꯩꯅ ꯁꯤ ꯐꯥꯎꯕ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯄꯗꯗꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯗꯤ ꯂꯩꯔꯝꯗ꯭ꯔꯦꯀꯣ ꯃꯤꯅꯤꯠ 1-2ꯒꯨꯝꯕꯗꯤ ꯂꯩꯕ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯌꯧꯗꯣꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯠꯂꯛꯇ꯭रे ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯧꯔꯛꯑꯦ ꯀꯣꯔꯣꯅꯦꯁꯟ ꯕ꯭ꯔꯤꯖ ꯌꯧꯔꯦꯀꯣ ꯁꯦ ꯚꯨꯇꯥꯟ ꯆꯠꯄꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯀꯣ ꯁꯤꯗꯒꯤ ꯚꯨꯇꯥꯟ ꯆꯠꯈꯤꯗꯣꯏꯅꯦꯅ ꯑꯗꯣ ꯌꯥꯝꯅ ꯋꯥꯠꯇ꯭ꯔꯦ ꯌꯧꯗꯧꯕ ꯁꯥꯂꯨꯒꯔꯥ ꯌꯧꯔꯦ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯒ ꯄꯨꯡ 11 ꯃꯈꯥꯏꯃꯨꯛ ꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯆꯟꯅꯨꯄꯤ ꯍꯣꯏꯒꯤ ꯑꯄꯥꯔꯠꯃꯦꯟꯁꯨ ꯌꯧꯗꯧꯕ ꯀꯨꯏꯗ꯭ꯔꯦ ꯌꯧꯔꯦ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯄꯥꯔꯠꯃꯦꯟꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯐꯖꯅ ꯅꯝꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯃꯣꯏ ꯔꯤꯂꯦꯇꯤꯚꯁ ꯃꯌꯥꯝ ꯂꯩꯔꯝꯃꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯏꯀꯥꯏꯖꯔꯕ ꯅꯝꯕꯗꯣ ꯑꯗꯨꯅ ꯅꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯣꯏꯒꯤ ꯑꯄꯥꯔꯠꯃꯦꯟꯗꯣ ꯃꯣꯏ ꯑꯦꯄꯥꯔꯠꯃꯦꯟ ꯂꯩꯔꯒ ꯁꯤꯗ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯃꯣꯏ ꯁꯨꯇꯤꯒꯨꯝꯕ ꯆꯠꯄ ꯂꯩ ꯇꯥꯔꯒꯗꯤ ꯏꯃꯥ ꯈꯣꯏꯅꯤꯁꯨ ꯑꯗꯨꯝ ꯆꯠꯂꯦꯀꯣ ꯑꯗꯨ ꯏꯃꯥ ꯈꯣꯏꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯂꯤꯒꯨꯔꯤ ꯂꯥꯛꯑꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯌꯦꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯒ ꯁꯥꯟꯅꯔ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯇꯧꯕꯅꯤ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯂꯩꯌꯦꯕ ꯏꯆꯟꯅꯨꯄꯤꯒꯤ ꯃꯆꯥꯅꯤꯀꯣ ꯁꯦ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪ ꯌꯥꯎꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨ ꯃꯁꯝꯒ ꯇꯨꯔꯨ ꯈꯣꯏꯔꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯐꯦꯃꯤꯂꯤ ꯁꯥꯏꯠꯀꯤ ꯀꯩꯅꯣꯈꯩꯁꯦ ꯃꯤꯈꯩꯁꯦ ꯂꯣꯏꯅ ꯃꯁꯝ ꯂꯣꯏꯅ ꯈꯣꯏꯀꯣ ꯇꯨꯝꯁꯟꯅꯔꯤꯅꯦ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦꯁꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯏꯅꯦ ꯊꯣꯛꯏꯅꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏ ꯃꯥꯃꯒꯤ ꯅꯨꯄꯤꯅꯤꯅꯀꯣ ꯑꯗꯨ ꯃꯥ ꯏꯅꯦꯁꯦ ꯁꯤꯗ ꯑꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯒꯤ ꯀꯩꯅꯣꯗꯣ ꯃꯥꯃ ꯍꯥꯏꯕꯁꯤꯅ ꯁꯤꯗ ꯑꯖꯦꯡ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯂꯛꯅꯔꯝꯃꯤꯅꯤ ꯃꯥꯒ ꯁꯥꯟꯅꯔꯝꯃꯤꯅꯤ ꯌꯥꯝ ꯊꯨꯅ ꯆꯥꯎꯈ꯭ꯔꯦ ꯆꯥꯎꯕꯒ ꯈꯪꯍꯧꯗꯦꯀꯣ ꯃꯥ ꯄꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯁꯤꯗꯒ ꯂꯩꯗꯅ ꯇꯧꯔꯝꯃꯤꯀꯣ ꯄꯤꯛꯇꯨ ꯄꯤꯛꯑꯝꯃꯤꯅꯦ ꯑꯉꯥꯡꯁꯤꯡꯁꯤ ꯆꯥꯎꯕ ꯌꯥꯝ ꯈꯪꯍꯧꯗꯦꯀꯣ ꯃꯇꯝꯁꯦ ꯃꯤ ꯃꯌꯥꯝꯁꯨ ꯆꯥꯛ ꯆꯥꯅꯈ꯭ꯔꯦ ꯑꯗꯨ ꯏꯃꯥ ꯈꯣꯏꯅꯤꯁꯨ ꯆꯥꯛ ꯊꯣꯡꯉꯝꯃꯦ ꯃꯣꯏꯅ ꯑꯗꯨꯒ ꯑꯣꯛꯀ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯃꯒ ꯑꯗꯨꯒ ꯆꯤꯁꯀ ꯀꯩꯅꯣꯒ ꯊꯕꯤꯒ ꯆꯥꯊꯣꯛꯑꯦ ꯁꯤꯂꯤꯒꯨꯔꯤ ꯃꯣꯏꯁꯤꯗ ꯂꯩꯔꯦ ꯑꯄꯥꯔꯠꯃꯦꯟꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯗꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯡꯉꯤꯀꯣ ꯅꯨꯡꯗꯥꯡꯁꯨ ꯑꯗꯨꯝ ꯂꯥꯡꯉꯤ ꯅꯨꯡꯊꯤꯟꯗꯁꯨ ꯑꯗꯨꯝ ꯂꯥꯡꯉꯤ ꯒꯥꯔꯤ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯔꯤ ꯃꯄꯥꯟꯗ 33 ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯤ ꯁꯥꯔꯤꯁꯦ ꯐ꯭ꯔꯤꯖꯇ ꯍꯩꯅꯧ ꯌꯥꯎ ꯂꯩꯔꯝꯃꯤꯀꯣ ꯍꯩꯅꯧ ꯑꯁꯪꯕꯗꯣ ꯑꯗꯣ ꯁꯤꯗꯗꯤ ꯍꯩꯅꯧ ꯑꯩꯈꯣꯏꯔꯣꯝꯗ ꯁꯤꯠꯂꯒ ꯆꯥꯕꯗꯣ ꯆꯥꯟꯅꯗꯦꯕꯀꯣ ꯃꯤꯈꯩꯁꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯗꯥꯛꯀ ꯍꯥꯞꯄ ꯆꯥꯕꯗꯣ ꯀꯨꯏꯔꯦꯕ ꯑꯩ ꯆꯥꯗꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯥꯏꯁꯦꯀꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯐ꯭ꯔꯤꯖꯇ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤꯅꯤꯀꯣ ꯀꯅꯥ ꯆꯥꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯩꯅꯧ ꯑꯁꯪꯕ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯗꯤ ꯑꯗꯣ ꯃꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯁꯤꯜꯂꯦꯅ ꯍꯥꯏꯗꯤ ꯑꯩ ꯏꯃꯨꯡꯗꯗꯤ ꯀꯅꯥꯝ ꯆꯥꯟꯅꯗꯦꯀꯣ ꯃꯤ ꯑꯇꯩ ꯆꯥꯟꯅ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯅꯨꯡꯊꯤꯟꯒ ꯄꯨꯟꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯍꯩꯅꯧ ꯁꯤꯜꯂ ꯆꯥꯁꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯆꯥꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯆꯥꯟꯅꯗꯦꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯐꯦꯃꯤꯂꯤꯗ ꯃꯤ ꯌꯥꯝꯗꯕꯒꯤꯔ ꯈꯪꯗꯦ ꯖꯥꯜꯃꯨꯔꯤ ꯑꯃꯨꯛ ꯁꯦꯝꯃꯒ ꯄꯤꯔꯛꯑꯦ ꯏꯆꯟꯅꯨꯄꯤꯅ ꯖꯥꯜꯃꯨꯔꯤ ꯑꯃꯨꯛ ꯆꯥꯊꯣꯛꯑꯦ ꯑꯩꯁꯦ ꯌꯥꯝꯅ ꯅꯣꯏꯔꯒ ꯂꯩꯔꯝꯃꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯣꯏꯔꯦꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯆꯥꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯀꯣ ꯍꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯈꯩꯁꯦ ꯌꯥꯝꯅ ꯑꯆꯣꯏꯕꯒꯨꯝꯕ ꯆꯥꯕꯁꯦ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯁꯜꯂꯦꯕ ꯄꯨꯡ 4 ꯇꯥꯔꯦꯀꯣ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤꯁꯦ ꯀꯩꯊꯦꯜꯗ ꯀꯩꯅꯣ ꯂꯩꯕ ꯆꯠꯀꯦ ꯇꯧꯕꯅꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩ ꯆꯠꯀꯦ ꯇꯧꯕꯅꯦ ꯑꯗꯨ ꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯆꯠꯀꯦꯅ ꯍꯥꯏꯗꯅ ꯑꯃꯨꯛ ꯏꯟꯅꯔꯦ ꯂꯤꯐꯇ ꯆꯠꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯩ ꯂꯥꯛꯑꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣই ꯁ꯭ꯇꯦꯌꯔꯗ ꯁꯨꯝ ꯀꯨꯝꯊꯔꯦꯀꯣ ꯅꯨꯡꯁꯥꯗꯤ ꯁꯥꯔꯤꯅꯦ ꯑꯗꯨ ꯂꯩꯍꯧ ꯌꯥꯗꯦ ꯇꯣꯇꯣꯗ ꯌꯦꯡꯉꯨꯅꯦ ꯃꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯕ ꯍꯩꯅꯔꯕꯅꯤ ꯃꯥ ꯚꯩꯌꯥ ꯚꯩꯌꯥ ꯇꯧꯗꯅꯀꯣ ꯃꯄꯥꯅ ꯑꯗꯨꯝ ꯑꯌꯨꯛꯇ ꯅꯨꯡꯊꯤꯟꯒ ꯑꯗꯨꯝ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯕꯅꯦꯕ ꯑꯗꯨꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯌꯣꯜꯂꯦ ꯅꯍꯥꯟꯈꯩꯗꯤ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯣꯏꯁꯦ ꯐꯖꯅ ꯀꯩꯊꯦꯜꯒ ꯁꯥꯔꯒ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯝꯕꯤ ꯆꯥꯎꯊꯣꯛꯄꯩꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤ ꯂꯩꯔꯝꯃꯦ ꯄꯣꯠ ꯌꯣꯟꯕ ꯃꯤꯒꯩꯁꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯁ꯭ꯋꯥꯏꯗꯅ ꯄꯣꯠ ꯆꯩꯁꯦ ꯍꯣꯡꯉꯤꯗꯅ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯁꯤꯀꯤꯝꯗ ꯁꯤꯡꯗꯥꯝ ꯕꯖꯥꯔꯗꯒ ꯄꯣꯠ ꯆꯩ ꯌꯣꯜꯂꯤ ꯃꯤꯈꯩꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯑꯌꯥꯝꯕꯅ ꯄꯨꯔꯒ ꯂꯥꯛꯑꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯣꯟꯕ ꯉꯥꯛꯇꯅꯦꯕ ꯏꯟꯖꯥꯡ ꯅꯥꯄꯤꯈꯩꯁꯦ
ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯟꯈꯤꯕꯗ ꯂꯩꯈꯤꯗꯣꯏꯅꯤꯀꯣ ꯌꯨꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯚꯤꯗꯤꯑꯣꯗꯣ ꯐꯖꯅ ꯅꯝꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤꯅ ꯏꯃꯥꯁꯨ ꯃꯥꯗꯣ ꯄꯝꯃꯒ ꯆꯠꯄꯗꯣ ꯉꯝꯗꯕꯅꯤನ ꯐꯖꯅ ꯅꯝꯃꯛꯇ꯭ꯔꯦ ꯌꯦꯟꯁꯦ ꯂꯩꯒꯦ ꯇꯧꯕꯅꯦ ꯍꯌꯤꯡ ꯃꯌꯥꯝꯁꯤꯅ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯁꯤꯂꯤꯒꯨꯔꯤꯒꯤ ꯁꯤ ꯖꯒꯥꯁꯦ ꯆꯝꯄꯥꯁꯔꯤ ꯀꯧꯏꯀꯣ ꯆꯝꯄꯥꯁꯔꯤ ꯑꯩꯈꯣꯏꯅ ꯏꯆꯟꯅꯨꯄꯤꯅ ꯂꯩꯔꯤ ꯑꯦꯄꯥꯔꯠꯃꯦꯟꯗꯣ ꯑꯗꯒꯤ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯇꯦꯕ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯌꯧꯗꯣꯔꯦ ꯁ꯭ꯋꯥꯏꯒꯩ ꯂꯝꯕꯤ ꯃꯄꯥꯟꯈꯩꯁꯦ ꯅꯨꯡꯗꯥꯡ ꯌꯧꯁꯜꯂꯛ ꯇꯥꯔꯒꯗꯤ ꯅꯥꯏꯠ ꯁ꯭ꯇꯣꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯅꯤꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯒꯤ ꯅꯨꯡꯁꯥ ꯆꯪꯈ꯭ꯔꯀꯥꯟꯗ ꯃꯤꯈꯩꯁꯦ ꯃꯄꯥꯟ ꯂꯣꯏ ꯊꯣꯛꯅꯩꯑꯕ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯅ ꯏꯃꯥ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯌꯨꯝꯗ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯈꯣꯏꯔꯝꯃꯤꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯏꯁꯦ ꯑꯗꯣ ꯏꯆꯟꯅꯨꯄꯤ ꯍꯣꯏꯁꯨ ꯃꯣꯏ ꯁꯤꯁꯦ ꯀꯩꯅꯣꯅꯤꯀꯣ ꯕꯨꯙꯤꯌꯥ ꯇ꯭ꯔꯥꯏꯞꯇꯤ ꯅꯠꯇꯦꯀꯣ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯁꯦ ꯂꯦꯞ ꯆꯥꯗꯅꯤꯀꯣ ꯑꯗꯨꯁꯨ ꯕꯨꯙꯤꯁꯅꯦꯕ ꯅꯨꯡꯗꯥꯡ ꯌꯧꯔꯦ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯧꯔꯒ ꯀꯩꯅꯣ ꯇꯧꯒꯦ ꯃꯣꯔꯣꯛ ꯃꯦꯠꯀꯦ ꯑꯗꯨꯒ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯏꯃꯥ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯋꯥꯁꯨ ꯋꯥꯔꯦ ꯇꯨꯝꯅꯤꯡꯉꯦꯀꯣ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯏꯗꯤꯠ ꯈꯔ ꯇꯧꯒꯦ ꯁꯤꯗꯗꯤ ꯌꯨꯝꯗ ꯒꯦꯁꯀꯨꯝꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕꯒꯤ ꯉꯥꯏꯗ꯭ꯔꯅꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯆꯥꯅꯕ ꯑꯗꯣ ꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯂꯥꯛꯏꯕ ꯃꯤꯈꯩꯗꯣ ꯑꯗꯨ ꯍꯥꯟꯅ ꯆꯥꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯃꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯆꯥꯔꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯀꯩꯁꯨꯝꯇ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯂꯨꯕ ꯌꯨꯝ ꯑꯌꯥꯝꯕꯗꯗꯤ ꯍꯥꯏꯗꯤ ꯄꯨꯟꯅ ꯆꯥꯛꯁꯦ ꯆꯥꯃꯤꯟꯅꯗꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯤꯅ ꯀꯩꯁꯨꯝ ꯈꯟꯅꯗꯦꯗꯅꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯆꯠꯅꯕꯤꯁꯦ ꯈꯦꯠꯅꯩꯗꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯉꯥ ꯊꯣꯡꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯀꯣ ꯉꯥꯁꯦ ꯉꯥꯍꯩꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯔꯣꯛ ꯃꯆꯨꯁꯨ ꯊꯥꯛꯇꯦꯀꯣ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ ꯌꯥꯗꯦꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯃꯁꯥꯂꯥꯁꯨ ꯌꯥꯝ ꯆꯥꯗꯦꯀꯣ ꯑꯗꯨꯅ ꯑꯩ ꯍꯥꯟꯅꯗꯤ ꯆꯥꯕ ꯍꯩꯅꯔꯝꯗꯦꯀꯣ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯩꯅꯔꯦ ꯑꯗꯨꯅ ꯃꯣꯔꯣꯛ ꯇꯣꯉꯥꯟꯅ ꯈꯔ ꯃꯦꯠꯂꯒ ꯌꯥꯝ ꯁꯥꯅ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯦꯀꯣ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ ꯀꯣꯟ ꯐꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯇꯨꯝꯃꯒꯦ ꯇꯨꯝꯕ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯒꯤꯅꯣꯗ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯣꯏꯕꯅꯤꯅ ꯒꯥꯔꯤ ꯌꯥꯝ ꯂꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯄꯨꯡ 11:30 12 1 ꯑꯗꯨꯋꯥꯏꯐꯥꯎꯗꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯂꯥꯡꯒꯜꯂꯦꯕ ꯁꯤꯗ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯁꯤ ꯊꯦꯡꯉꯕꯅꯤꯅ ꯄꯨꯡ 9:30 10 ꯇꯥꯔꯦꯕ ꯍꯧꯖꯤꯛꯁꯦ ꯀꯥ ꯑꯃꯈꯛꯇꯅꯤꯀꯣ ꯑꯦꯁꯤ ꯌꯥꯎꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝꯗꯧꯕ ꯀꯥꯁꯦ ꯑꯗꯨꯅ ꯇꯨꯝꯕꯗꯤ ꯈꯔꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣꯗ ꯅꯠꯇ꯭ꯔꯗꯤ ꯑꯦꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯃꯄꯥꯟꯗꯤ ꯌꯥꯝ ꯁꯥꯏꯌꯦꯕ ꯐꯦꯟ ꯑꯣꯟ ꯇꯧꯔꯒ ꯊꯝꯃꯁꯨ ꯑꯃ ꯈꯪꯗꯦ ꯆꯅꯞ ꯂꯥꯎꯔꯒ ꯑꯃ ꯁꯥꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯏꯌꯦꯕ ꯑꯗꯨꯅ ꯇꯨꯝꯃꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩꯒꯤꯅꯣꯗ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯕꯖꯥꯔ ꯆꯠꯀꯗꯕꯁꯨ ꯂꯩ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯗꯕꯁꯨ ꯂꯩ ꯑꯗꯨꯅ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯄ ꯀꯥꯟꯗ ꯕꯖꯥꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯗꯧꯒꯦꯁꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯒꯨꯗ ꯅꯥꯏꯠ